Akashvani Imphal Maibam Dwijamani na pau pazari ahanbada maroiba pau Jiribam Zilla da Mukhyamantri laktuna yengsingadaba madi miyamga unagadoriba sigi yenglaga Zilla aduda akanba sexual thorang lokhalle Haukiba me mangada thokiba len yawba nonglei rusita son khraba raisa sigi tongan ba mafam sing yauna isauna solaba mafam singda kendra ki mihut kangbu amana hak thengnani yengsili Congress lusingba okram ibobe singna Manipur da husik paliba sarkar asi daita leiba sarkar ama oina daita khangna thabak tobina ba hairi Griha Mantri Amit Shah hairi leibak asina terrorism amadi naxalism ge mayokta akan ba thabak lokatkani amasong academic session lising ani kunmari kunmanga dagi horaga leibak asigi university amasong higher education institute singda sahi amada anirak mingsan ba yaragani Jiribam Zilla da Mukhyamantri Nongthoman Biren Singna laktuna yengsingadaba masung miyamga unagadoriba sigi yenglaga Zilla aduda akanba sexual thorang lokhalle Aikhoigi Jiribam paumi ngathem bisojin hai Silchar amasung Jiribam aniki marakta leiba Jiri Turel ki matakta saba thongda Manipur amasung yumlo nariba Assam gi police na sathok sachin tawba sing ningthina sek tawri Ngarang Kangpopi Zilagi case nam khulda thokiba thodokta panduna leramba security ki convoy sing ngasi Jiribam da thunglare Amaromda MLA Asabudinna tha asigi tarukta laikhidraba soibam sarat sing ki imung manung amasung JAC ga mihut singa unakre Jiribam gi irang na solaba lamtai khunawdagi lanjen naraktuna housing Boro Bekrada hangliba relief camp ta changjapam loduna leiriba miyoising jila asigi deputy commissioner gi khuthangda nongmada sangdaba yadraba polling sing yenthokre Amaromda Partsau Upper Primary School da hangliba relief camp ta leiriba miron binupi sing amasung angang singda tika kapthokpagi thorma masu pangthokre Kendra ki mihut kangbu amana haukiba me manga da thokiba len yawba nongli nusita son khraba raisa sigi tongan ba mafam sing yauna isauna sola ba mafam sing da satuna amanga ta gi phibam yengsinbigi thabak leptana sathari mihut kangbu asina ngasi Imphal West Senapati Kangpopi amasung Surasanpur jila da satuna yengsinki kangbu asi hayang phawba raisa sida leiduna akupa report lokhalaba matung tha asigi tarahum doide Imphal thadokigani hairi Ngasi mihut kangbu asina Senapati Zilagi len yauna nonglei nusina solaba mafam singda satuni yengsinki Zila asigi district coordinator J Golmai yauna mihut kangbu asina Zila asigi Karong Bako agricultural land Bako food bridge site Yaipau colony amasung river colony ne singba mafam singda satuni yengsinki Ukhrul Zilla da uhai wahi mulakpagi matam yorokpaga iroinana Zilla asida marang kaina phangba haikha mapung phana munba hore Masiga loinana Zilla asigi marwaina nupi singi sel thumki phibam phagadhanabagi marwaiba lambi amasu phangbaga loinana haikha dagi tongan ba makhalgi pothok sing puthopagi thabak paikhatnari haikha gi candy haikha gi jam amasung hai mahi marang kaina puthokpa haunare paudam ama Chingi maphamate kumna hantaksi Ukhrul da plum fruit season oyi yamna nutritious oiba plum fruit asi Ukhrul da climate chanabaga loinana hantaki weather sina favor tawbaki kumchiti marangkai na lokpa ngami season asita nupi singna driver cooperative marketing development federation of India trifed ki makhata plum fruit siki pothokaya pothoktuna muru oiba source of income oyi hantaksi Ukhrul da nupi singna khwaitagi chanabasi plum candy amasung plum juice shambasini Siki matanda nupi amana shumhai. Aigi ming rinchwila rukwi kawi Ukhrul dagini. Aigi brand mimingna Shonthui Foods. Aina plum candy, gooseberry candy, wild apple candy, king chili pickle. Duga akwai local da phangba insang nabi mayam pickle kumba shaye, jam kumba shaye. Asigi income duna akwai angang sing yumda lairik tamningai aina thakpa ngami. Lokata fangba hai amasung yansang nabi mayam sina muru oiba source of livelihood oirashu. Hey mayam si loklaga store down up a cold storage later basina marang kaina puthokpang ngamdatana lay Akashvani Imphal ki pawkitamak Ukhrudagi sothing simre Bharat Lanmina Imphal East Jilagi lamlai da hangba relief camp ngasi comprehensive medical camp ama pangthokre Wellness begins at home haiba theme da pangthokiba camp aduda nupi sahum mariputaruk yauna punna miyoi lisingama sahum humdrani palom layengki Bharat Lanmigi medical professional singalena
PIC Haingang, PIC Sawmbong amasung PIC Sagol Mangi Dr. Singsu ke matuda saru yaki. IGAR South amadi We Care Skill Solution anina kusam naduna ngasidagi skill development program ama Imphal gi North East da leiba Sanjibani da hudokre. Chayoleni sumna sadagada skill development program asida miyoi marbudrana saru yari. Thauramasida hospitality amadi return management ki matang da training piduna saru yari ba miyoi singda masa masa gi sinpham amamam pinana ba pandam thamli. Panbayai training program asigi damak tha asigi ahumda Assam Rifles amadi We Care Skill Solution gi marakta yanachi ama sahi tawna khibani. Paugi marak thanna atenba break. Ngakpigani tabiriba pawasi Akashbani Imphal dagini. Congress lusingba masung hanagi Mukhyamantri Okram Ibobi Singhna Manipur da haujik paliba sarkar asi daita leiba sarkar ama oina daita khangna thabak tobina ba hairi. Imphal da paugi mifama mada Sri Ibobin hai Malemgi khwaidagi lidaba rajniti dol ama oiriba Congress dolna kaidongai dasu leibaki apunba madi amata oiba saktam kaina ba thabak tawraktri. Magna hai haukiba Lok Sabha gi mikhal da Congress na kaidongai da kanglup amataga tokhai tanabagi wafam da yana khiba leite. Manipur da sahi ama helaklaba irang asi sarkar asina ngasi phawba yengsinma ngamdana leiriba si yamna laibak thibani. Congress na kadongda India kaina ba Manipur kaina ba Congress kumba Bharat sahi sama helaba prithvi da pai ne liraba party amana leba kaina ba Manipur kaina ba tawrangani haibisidi mangna bo mangbil kono pai power pai ga yai pai da yai akoi election ngamba yai ngamba yai politics haibisidi amuk ups and down haibisidi akoi masana dum tabani prajasina decide tawbadabani haibise Manuda ini yamna hasil terka leijabani. Manipur awang singkai kanba club amasung maira paibi apun bulupki ahanba kumon Imphal ukrul lambigi khurai sajor leikai da leiba Uttarayan Theatre Hall da pangthokre. Thauramasiga marihilinana Manipur da Shanti Hanjanana bahona bada Manipur gi miyamno lawgadaba thodang haiba hiram singi matangda khananena ba masu pangthokhi. Wapokpi Youth Development Club Wapokpi amadi Manipur Sanura Lamsing Loop Bistupur anina kusamnaduna World Environment Day ga mari lena ngasi Bistupur jilla gi Wapokpi maning leikai gi akoibada usara sing thakre. Sahi asigi February mari da pangthokiba National Means Cum Merit Scholarship parikha gi phol lauthokle. Parikha asi sarkar gi amadi Government Aided School singi class 8 tamliba mahiroi singda scholarship pinana ba pangthokpani. Parikha phol Education S ki website www.manipureducation.gov.in dagi khangba yagani hairi. Tamenglong Zilla da Head Start Academy na NEET parikha da mai palakraba academy asigi mahiroi taret putaram opgi thoramama ngasi pangthokre. Thoramasida Zilla asigi Deputy Collector Dr. L. Angsim Dangswa Christian Heritage Institute ki principal singba sarviyaki. Singjamai Oinam Thingel Sathariba Ahanba Oinam Sarli Memorial Under 15 Boys Soccer Tournament ki ngasi sanaki ba matching da Panthoivi FC Langthabalna FA Langmaitong bu panchil ani sune du thoikre. Root FA Langthabalna Greenland Hauribi bu panchil ama sune du thoikre. BFC Team B Kongbana SSC Porompat bu panchil ani sune du thoikhi. Kangsoibi Mapal Playground da Sathariba Ahanba State Level Lairen Jam Sanatombi Laima Memorial Football Tournament ki ngasigi mesta MMYC Moirang Mantakna IMCC Ithaibu Panjil Manga Ahumda Thoikre. Basketball Federation of India na awang nongpak Raya Singda Basketball Masanabu Sakulana ba Pandamda sahi tara mari makhagi nupa masa amasung nupi masa singi oiba Talent Scouting Program ama tha asigi kunithoi amasung kulum doida Guwahati da pangthokani yawning basingna akupa marol Manipur Basketball Association da khanglaba yagani hairi. Rajasthan da pangthoki ba tarahom dui suba National Level Sub Junior amasung Junior Power Lifting Championship lising ani kunmari da lupagi takamal loroklaba Rajkumar Thoiba sana ngasi Sana Janmastan Club Kaisam Thong Nambul Mapal na upagi thormama pangthokre. Manipur ki football sanaroi nupa masa mari haukiba May 16 ki 15 fawba Imphal da All India Football Federation na pangthokiba open trial adudagi khalle. Makoi sing adudi Traugi Ais Moses Manipur FC ki Ahong Sangbam Avinash Khurkhul Youth Club North ki Ngangbam Ronaldo amasung
त्राउगी अहिबम रोनान देवनी मखोई मकाताना फीफा AIFF एकादमी ट्रायल याउनबा चलिबा जून था असि तरा तरुक्ता ओडिशा फुटबॉल एकादमी भुवनेश्वर रिपोर्ट तौगदबनी हाइना ऑल मणिपुर फुटबॉल एसोसिएशन की चेरोलमन हाइरी ट्रायल असि जून 13 की 19 फाव पांथोकनी खल्लबा सानरोइसिंग असि जून 10 सरखिगदबनी आकाशवाणी इम्फालदगी पाउ ताबिरी गृहमंत्री अमित शाह हाइरी लेबाग असिना टेरोरिज्म अमदी नक्सलिज्म की मायोक्ता अकनबा थाबक लौकटकनी मांगना हाई प्रधानमंत्री नरेंद्र मोदी की अहुमसुब सरकार असिदा केंद्र की होम अफेयर्स मंत्रालयना सिक्योरिटी की शक्ति हेना कलकटहंदुना अनोब थौरांग कया पाइखटपगा लोइनना लेबाग असिबु शक्ति लेबा लेबाग अमा ओहेनबा पांदम थमली कोऑपरेशन की थौसु पुरीबा श्री शान हाई सरकार असिना लोमी सिंहबु हेना मपांकल कलकटनबा होनगनी नरेंद्र मोदी की अनिसुब सरकार पाइखट की थबक सिंह सिक्थारदुना श्री अमित शाह हाई जम्मू काश्मीर आर्टिकल 4 लौथोखी सिटीजन अमेंडमेंट एक्ट संसद पुथोक्तुना पास तौखी प्रधानमंत्री नरेंद्र मोदी हाइरी लेबाग असिगी मियामना शांति तंगदु लेताब अमदी मांगलोमदा संगसिनबा पामी पाकिस्तान की हानि की प्रधानमंत्री अमदी PML की लुसिंगबा नवाज शरीफना महाकपु अहुमसुब ताम की प्रधानमंत्री ओइरपद नुंगाइबा फोंदोलदुना सोशल मीडिया दा थागलकपा पोस्ट अमगी पाखुम पिरदुना प्रधानमंत्री हाई लेबाग असिगी मियामबु मसा मऊ फना लेहनबा हाइबसी महाकी सरकार की पांतमनी हंदकी मिखलदा BJP ना साउना माई पाकबा असिना माकी सरकार दा मियामना ngasisu थाजब थमली हाइबदु मयेक सेंगना ताकले हाइनसु प्रधानमंत्री ना मखा ताखी मोहन चरण मांझी उड़ीसा की अनौब मुख्यमंत्री ओइरगनी हाइना केंद्र की गाक्सेल मंत्री राजनाथ सिंह लौथोखरे सोशल मीडिया थागटप वारोल श्री राजनाथ हाई मोहन चरण मांझीबु उड़ीसा की BJP लेजिस्लेटिव पार्टी की येनबा याउदना खनखिबनी मोहन चरण मांझी हंदके सि थारगा मरिरक विधानसभा कारकलबा सदस्य अमनी एकाडेमिक सेशन 2014-15 हौरगा लेबाग असिगी यूनिवर्सिटी अमसुंग हायर एजुकेशन इंस्टीट्यूट सिंगदा सही अमदा अनिरक मिंगसनबा यारगनी यूनिवर्सिटी ग्रांट्स कमीशन UGC की चेयरपर्सन M जगदीश कुमार हाई अनोब नियम असी मपालम की यूनिवर्सिटी सिंगदा सनदुना लेरबा मौंगनी अनोब थौसिल असिगी मतुंगिना सही अमगी जनवरी फेब्रुआरी जुलाई अगस्त मिंगसनबा यागनी पनबा याई ममांग सही की जुलाई 15 कमीशन असिगी साम 93 सुब मिफमदा सही अमदा अनिरक मिंगसनबगी थौसिल असि ओपन एंड डिस्टेंस लर्निंग अमसुंग ऑनलाइन खक्तदा अयाब पिरमबनी मसिना मैरोइसिंगना हाना परीक्षा हाइदोकपगी मतम थेंगथबदगी मिंगसनबा ngamhudabagi खुदोंग सादब अदु कोलगनी हाइरी श्री संजीत खरेलबु सिक्किम विधान सभा की प्रोटेम स्पीकर ओइना ngasi खनख्रे महापौर राज्यपाल लक्ष्मण प्रसाद आचार्यना थबक पाइबगी वासक लौखी गैंगटोक की राजभवन ngasi वासक लौखिबा श्री खरेलना 13 सुबा सिक्किम विधान सभा की मिपम हौतोप नुमिता प्रोटेम स्पीकर ओइना थबक तौगनी महांगना विधान सभा की नौना कारकलबा सदस्यसिंग वासक लौगनी केंद्रना राज्य सिंह सेल थुंगी फिबम फगरहनबदा मतेंग ओइनबा टैक्स ओइना खोंगटखिबा अपुनबा सेनफमदगी लुपा कोटी लाख अमा 1,58 जून थागी ओइना राज्य सिंह पिथखरे सेल थुम मंत्रालयना हाई सेनफम मसिना राज्य सरकार सिंह सेल थुंगी फिबम फगरनबा मसुंग अतई सेल थादबा ngamaлагani उत्तर प्रदेश ना ख्वाइदगी यामना लुपा कोटी 15,000 बिहार ना लुपा कोटी 13,000 हेना मध्य प्रदेश ना लुपा कोटी 13,000 रोमा मसुंग नोंगसु बेंगोल ना लुपा कोटी 10,10,500 खर हेना फंगले हदक पिथरिबा सेनफम असिका लोइनना केंद्र ना चलिबा सही असिगी जून 10 फावबदा राज्य सिंह पिथगिबा सेनफम लुपा कोटी 2,09,9 सुरे अरोइबदा मरोइबा पाव अमो जिरीबाम जिला मुख्यमंत्री लाक्तुना येंसिनगदबमदी मियामगा उनगदोरिबसिगी येंगलगा जिला अदुदा अकनबा सेक्शन थौरांग लौखले हौकिबा मे 5 थोकिबा लेन यावबा नोंगले नुसिता सोनख्रबा राज्य सिगी तोंगान तोंगानबा मफमसिंग यावना इसाउना सोलबा मफमसिंगदा केंद्र के मिहुत कांगबु अमना हकथेंगना येंसिली कांग्रेस लुसिंगबा ओक्रम इबोबिसिंगना मणिपुरदा हौजिक पालिबा सरकार असि दायित्व लैबा सरकार अमा ओइना दायित्व खंगना थबक तौबिनबा हाइरी गृहमंत्री अमित शाह हाइरी लेबाग असिना टेरोरिज्म अमदी नक्सलिज्म के मायोक्ता अकनबा थबक लौखटकनी अमसुंग एकाडेमिक सेशन 2014-15 हौरगा लेबाग असिगी यूनिवर्सिटी अमसुंग हायर एजुकेशन इंस्टीट्यूट सिंगदा सही अमदा अनिरक मिंगसनबा यारगनी पाउ लैजरे।